Kangpokpi Lanshilluba Meitei ani Kangpokpi Police na Sekmai P.S da Khutshinnare. Imphal West District ke aroi bangam khai oiriba Sekmai P.S na koliba jurisdiction Lanthok to na National Highway ani Imphal Dimapur lambi paringda Kangpokpi romda Changsilluba Meitei ani Kangpokpi District Police na Sekmai Police Station da purak tuna Khutshinnare. Pauche asina phangba report ki matung inanga sinungthil pung ahum rom tarakpada Kangpokpi District Police ki team amana makhoi anibu Sekmai Police Station tana purak laga PS asida Khutshinnaram bani hairi. Kangpokpi Police na sinaram laba miyoi sing adugi mamingna top makha lekai dagi 10 subam Vidyasagar chahi Kunipan apokpa T Aviram amasung Kongpal Khetri lekai dagi mangsa tabam paikhomba chahi kunhumdoi apokpa M Ranbir kawi hairi. Makhoi anibu Kangpokpi District Police na Khutshinnare Rabadi Sekmai Police na ngasi numidang pung 3 kuntarom tarakpada makhoi anigi imungi miyoi sing kauraga amuk hanna Khutshinnare hairi. Thaudo asigi matang da pauche asina Sekmai Police da hanglubada makhoi anina car amada Sekmai lanthoklaga kangla tombiromda Changsilubani haina phongdoraki. Kari marangi damak Changsilubano haibadudi chapchana khangba ngamkhidri. Panba yabadi May 2023 dagi hawrakiba lan asina khudong chaba lauraduna Kangpokpi District Headquarter da base tawduna nauna Khalakpa Committee All Tribal Unity Kotuna Kuki Jogi atai CSO singa kusamnaduna National Highway ani paringda makhoiga lan soknariba Meitegi chathok chasin tawbada athingba pirakhibani chahi ahum hena furup asigi miyoi singna highway asida security escort yaudana chatpa ngamlaktraba matung tha asigi nipanda Kangpokpi District Headquarter da pangthokpa thoram amada saruk yakhiba Chief Minister Y Khemchan Deputy Chief Minister Nemcha Kipgen amasung Saitugi MLA Haukolan Kipgen na punna numit adugi thauramgi manung Channa athuba matamda highway asida manipur ge furup punamaki miyoi singna Imphal dagi Dimapur fauraga Guwahati fauba mahusagomna passenger gari sing tongduna chatpa yahalagani haidona lauthokmina kibani. Chief Minister amasung mahaki Deputy Chief Minister khakta natana MLA amaga khusamnaduna lauthokhiba asigi matung ina tha asigi kunmathoida Imphal gi Khumal lampakta leiba interstate bus transmission dagi passenger chamaga kunmanga tongba tourist bus ani amasung winger mangana ahanba oina highway asida Dimapur fauraga Guwahati gidamak chatkibani ani suban numit oina ngarang su passenger chani henbana bus mari amasung winger tarukta highway asi fauduna chatkibada thohaningdaba thaudo amata thokidabani.